हंदक लाइव 31 की नुमित 30 है फमदोरीब मिफम अचेप फिरेप लौरगा अचुम एजेंडा लौरगा कोई लीडर ऑफ के हाउस न तबसे अखोई 45 ने याय हाइबगी दो मोशन ऑफ एविडेंस तो पुथोपियो हाइबा पोचे ngasi ima singa loinana ngasi media gi through da haijari besini ai tang kumanga mama myam gi mepham mama phamjabani mepham asida akhoi gi crime ima kai thel yaure ate lam gi chingkhong chingya gi mai ben moi gi executive member kha la aga mepham asi phamjabani phamiba mepham asi atai kari gi sunate hauji akhoi na mamang da gi mama sin da laujarakpa akhoi gi ML mantri mandon myam punjelaga amutang warep loubiyu haiba matamda akhoi gi honorable CM na assembly date 31 ta ko hibasigi matung ina akoina penjeraga leibani adubu marak asida amu akoi gi assembly meepham 31 ta lograba matung sida haujik se akoi khatang moi masen da su moi ni phum manga gi masen da su ji double engine sarkar su oiriba state amasung center paliba sida akoi nahan se media gi through da ujabani akoina kano torubadi na chade moi trample amana koi gi prime minister unabagi memorandum lawbagi moi permission lawnabagi memorandum thakhe kaina haiba koi media gi through da press ta kai da ujabani aduga amana mo koi gi honorable CM na mana mu 24 hour wari sanadana pau phaunari kholi mu haire hairiba anisigi confuse moi gi ruling da leiba 45 sigi manung do ore aduna maram oiraga uji assembly da moina kamaina अखोई प्रजा हुजिक ओइरिबा फिबम चिंखोंग चिंगया दा रिलीफ कैम्प की दुदी फरेने सरकार ना कनो तौरगा पिथरगा खोलगा हुजि अदुम पांगनरी अदु बोदु मक्ता दसु दुम सोसाइटी तौगे तौबा मयाम अमा यावखिबा प्रॉब्लम ओइबदेगी हुजि खरा बु चंगजन बेगी मीडिया दो उबै वाने अदुबु तसेंग ना मोइ रिलीफ ता चलगा आरा पद चपददी मोइ से फंगदबा खोतबा मयाम अमा सु यावे अखोइ से लोइमा कोइना चचा अदु मथंग बिना खोइ चिंखोंग चिंगया दा माइकै मरि द ngai ba चिंखोंग चिंगया gi itaroi sing akoi gi ibung ipwa sing gi mokhoi gi kholau tarak matamda oirei ba situation se sigi fibam sida mokhoina tawriba se karino mokhoina tasengna moi amatani hairagadi moi gi 45 se amata oine lei hai taragadi leader of the house se koi gi honorable CM no oibada yai haiba se assembly da puthok piyo haiba potuni maram di moi smaina fraction tawraga mangi se kana dano praja ra khoi dane ba praja khoi da sokpa nga dane ba micham mi huji ge ngo no na yum panjara pa matai mana ba do nupa do na khunga phane lai khre nupi na kano khoi gi taw de ya da duty tawrini na ngak selini leire sumaina leire situation sida moi masena dugumba sumaina tawna leiragadi yaroi haiba poto mama sing nang hadaki laiba assembly section sida asengba yaragadi yare haiba poto adu puthopiba motion of confidence to puthopiyo haiba potuni aduga opposition da leiba mangasu adu tawriba pot sida tasena koi yaningi na traga yaningde haiba poto hoi laubudi lawi aduga su akoina hek ubada media da kai da khanna bagi fibam oina sum uba tasena thabak oina pangthok taba akoi gi MLA kuki gi MLA tarana ngasi bauta akoi di separate pami haidana leiba pot sida makoi gi leiriba ruling da leiriba opposition sungaire moi member oiribani akoi gi assembly sida member am oiraga leiribani na moi house of sida member oiribani na moi su tasena moi tara na haido yaning de haidana su moi agitation amata changjan bo udaba akoi gi pabong ojoina budi tasena thai akoi mai gi Meira na su yang kan hona jami adu ngasi bauta madugi response output se thokpa ngamdaba karigi no haiba potse mama sing na hujiti aina harisini sarkar da leiriba ruling oiro opposition oiro लांसिना सुम चोंदरा गा सरकार की अमोपा प्रजाना खंगक हेलकनी हेन कोक मथा साबे हेलकनी अदु सोकपुति हंदक लाइव 31 की नुमित 30 हाइना फमदोरीब मिफम असिदा अचेप फिरेप लौरगा अचुम एजेंडा लौरगा कोई लीडर ऑफ के हाउस न तबसे अखोई 45 ने याय हाइबगी दो मोशन ऑफ एविडेंस तो पुथोपियो हाइबा पोचे ngasi ima singa loinana ngasi media gi through da haijari besini karigumba do edu da nampak ta bai pot ura aba nungai na da bai pot ura pa matamda taseng na sarkar da leibo oro opposition लो नो यांखै सु डिजॉल्व तो बा हाइबसे नसा ना रिजाइन तो यागदबने हाइब पोतुनि मरम दि याम वारेबा हुजिक चिंगोंग चिंग्या दम त चट सेबे मयाम पुनो था अमनि दे लेबिरो सोबा मीदि था त्रा nga लेखले इनदेबा करम फिबम ओरगदो नो हाइब तो आई द पांजन बियोबा आई द पांजन कांद लोय खंगदब ngaतनेबा आई द पांजन दिंगै दि सुखंग खंग बंग मोयबा दुना पांजन बियो खन बियो लोय होना बियो अदगी खुंजा सिंग खुंगा पैचा सिंग जुयो ngasi engineer ta होद नाहन मक्तनी चलुब मफम मदा इमा आई engineer तो इमा बम
ahum khaki yum mai chalak pada ismaina tawra leire haire si kari no ba si ki punji myam khoi loi mangala se haibra ba noi mase muknari ni leiraga ado muna biganu MP da leiba kanguna MP da huji parliament gi mai thongdang tawbiyo aduga akhoi gi state sarkar da leiba moi yankhai su moi gi thongdang se 31st te gi hogodaba sida lepiyo haiba potuni leptaba taragadi mama sing da tawpa khuding makta waro biganu haiba to masi last oina assembly gi matang se haijari basi